ꯂꯤꯂꯤꯗ ꯑꯪꯀꯜ ꯔꯥꯖꯨꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯀꯩꯁꯨ ꯑꯔꯨꯕ ꯍꯥꯏꯔꯛꯇꯦꯗ. ꯀꯝꯄꯦꯅꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯣ ꯍꯥꯏꯔꯛꯑꯦ. ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤꯅ ꯂꯤꯂꯤꯗꯤ ꯀꯔꯤꯁꯨ ꯑꯉꯛꯄ ꯑꯣꯏꯗꯦ. ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯨꯝꯈꯤ? ꯑꯩꯅ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯈꯤꯕꯅꯦ. ꯅꯪꯅ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ. ꯊꯦꯡꯛ ꯌꯨ. ꯑꯩꯁꯨ ꯈꯜꯂꯨꯈꯤꯒꯦ. ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯉꯣ ꯑꯗꯨꯒ ꯄꯣꯊꯥꯔꯨꯔꯣ. ꯍꯌꯦꯡ ꯑꯪꯀꯜꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ. ꯍꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯥꯛꯏ. ꯋꯥꯈꯜꯗ ꯕꯦꯟꯖꯥꯃꯤꯟꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕꯗꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ. ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯖꯦꯜꯗ ꯂꯩꯔꯝꯈꯤꯒꯅꯤ. ꯑꯩ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯠꯅꯕ ꯅꯠꯇ꯭ꯔꯗꯤ ꯕꯨꯄꯥ ꯍꯣꯏꯁꯨ ꯌꯥꯎꯍꯟꯕ ꯌꯥꯕꯅꯤ. ꯕꯦꯟꯖꯥꯃꯤꯟꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯇꯣꯉꯥꯟꯕ ꯎꯄꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ. ꯑꯩꯁꯨ ꯃꯇꯝ ꯈꯔ ꯍꯤꯡꯅꯤꯡꯉꯤ. ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯐꯣꯟ ꯂꯥꯛꯏ. ꯀꯣꯂꯔ ꯑꯥꯏꯗꯤꯗꯨ ꯌꯦꯡꯕꯗ ꯕꯦꯟꯖꯥꯃꯤꯟ ꯑꯣꯏꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯐꯣꯟ ꯍꯦꯛ ꯔꯤꯁꯤꯞ ꯇꯧꯕꯒ ꯕꯦꯟꯖꯥꯃꯤꯟꯅ, ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯩꯒꯤ ꯏꯌꯥꯝꯕꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯦ. ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒ ꯌꯥꯎꯕ꯭ꯔꯥ? ꯑꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯤ. ꯇꯧꯕꯒꯤ ꯃꯇꯤꯛꯁꯨ ꯂꯩꯇꯦ. ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯃꯤ ꯃꯁꯤꯡꯅ ꯌꯥꯝꯕ ꯍꯦꯜꯂꯦ. ꯑꯣ ꯑꯗꯨꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯔꯦ? ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯗꯤ ꯐꯥꯎꯗꯦ. ꯐꯔꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯦ. ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦ. ꯀꯩꯅꯣ ꯍꯥꯏꯌꯣ. ꯅꯪꯅ ꯕꯨꯄꯥꯒꯤ ꯃꯆꯥ ꯀꯟꯈꯤꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯀꯟꯕ ꯌꯥꯎꯈꯤꯕ꯭ꯔꯥ? ꯑꯗꯨꯒꯤ ꯑꯉꯥꯡꯒꯤ ꯃꯄꯥꯗꯣ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯐꯥꯎꯟꯗꯔꯔꯥ? ꯃꯥꯅꯦ. ꯃꯃꯤꯡꯅ ꯕꯁꯨ ꯀꯧꯏ. ꯅꯪ ꯃꯍꯥꯛꯀ ꯈꯪꯅꯕ꯭ꯔꯥ? ꯕꯦꯟꯖꯥꯃꯤꯟꯅ, ꯈꯪꯅꯗꯦꯗ. ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯕꯒꯤ ꯁꯨꯝ ꯍꯪꯕꯅꯦ. ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯝꯒꯗꯕꯅꯦ. ꯆꯥꯟꯁ ꯑꯃ ꯃꯥꯡꯉꯦ. ꯀꯩꯗꯧꯔꯒꯦ? ꯅꯪ ꯃꯍꯥꯛꯀ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯄꯥꯝꯃꯤꯔꯣ? ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ. ꯊꯥꯏꯂꯦꯟ ꯍꯥꯏꯕꯁꯤꯗꯤ ꯐꯣꯔꯦꯅꯔꯁꯤꯡꯗ ꯌꯥꯝꯅ ꯑꯊꯤꯡꯕ ꯂꯩꯇꯕ, ꯀ꯭ꯂꯥꯏꯃꯦꯠꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯨꯔꯤꯁ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕ. ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯐꯣꯔꯦꯅꯔꯁꯤꯡꯅ ꯐ꯭ꯔꯤ ꯍꯣꯜ ꯄ꯭ꯔꯣꯄꯔꯇꯤꯁ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ. ꯀꯥꯃꯣꯟꯒ ꯑꯩꯒꯁꯨ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯀꯝꯄꯦꯅꯤ ꯑꯃ ꯍꯧꯗꯣꯛꯄ ꯄꯥꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ. ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯕꯁꯨꯗꯣ ꯄꯇꯌꯥ ꯑꯃꯁꯨꯡ ꯄꯨꯀꯦꯠꯇ ꯂꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ. ꯑꯀꯣꯟꯕꯗ ꯕꯦꯡꯀꯣꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯍꯥꯏ. ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯁꯦ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯀꯤꯗꯅꯦꯞ ꯇꯧꯔꯨꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯅꯤꯄꯨꯔꯗ ꯍꯟꯈꯤꯕꯅꯦ. ꯇꯣꯝꯊꯤꯟꯅ, ꯅꯪꯅ ꯍꯪꯂꯤꯁꯦ ꯃꯍꯥꯛꯀ ꯀooperation ꯇꯧꯗꯨꯅ ꯂꯝ ꯂꯩꯕ ꯌꯣꯟꯕ ꯇꯧꯕ ꯄꯥꯝꯃꯤꯔꯣ? ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯁꯦ. ꯐꯣꯔꯦꯅꯔ ꯑꯃꯅꯗꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ. ꯊꯥꯏꯂꯦꯟꯗ ꯂꯩꯕ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯥꯏꯂꯦꯟ ꯃꯆꯥꯅ 51% ꯑꯣꯅꯔꯁꯤꯞꯇꯒꯤ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯕ ꯌꯥꯗꯦ. ꯐꯣꯔꯦꯟ ꯀꯝꯄꯦꯅꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯂꯣꯀꯦꯜ ꯀꯝꯄꯦꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ. ꯕꯁꯨꯅ ꯇꯧꯕ ꯄꯥꯝꯂꯕꯗꯤ ꯂꯣꯀꯦꯜ ꯀꯝꯄꯦꯅꯤꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯑꯗꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ. ꯅꯪꯒ ꯃꯍꯥꯛꯀ ꯀꯌꯥꯝ ꯅꯛꯅ ꯂꯣꯏꯅꯒꯦ? ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯈꯣ. ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ. ꯀꯥꯃꯣꯟꯒ ꯅꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯥꯋꯔ ꯑꯃꯁꯨꯡ ꯅꯆꯥꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔꯗꯨꯅ ꯂꯝꯗꯨ ꯅꯈꯣꯏꯅ ꯂꯩꯔꯒ ꯄ꯭ꯔꯣꯖꯦꯛꯇꯨ ꯄꯥꯏꯈꯠꯄ ꯀꯩꯗꯧꯒꯦ? ꯕꯁꯨꯒ ꯄꯨꯟꯗꯨꯅ ꯇꯧꯕ ꯄꯥꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯦꯟꯖꯥꯃꯤꯟ ꯅꯣꯛꯇꯨꯅ, ꯇꯣꯝꯊꯤꯟ ꯑꯩ ꯅꯉꯣꯟꯗ ꯆꯤꯟ ꯊꯤꯔꯣꯏ. ꯑꯩꯈꯣꯏ ꯑꯅꯤ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯁꯦꯜ ꯌꯥꯝ ꯃꯥꯡꯒꯅꯤ. ꯊꯥꯏꯂꯦꯟꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯔꯤꯌꯦꯜ ꯏꯁꯇꯦꯠ ꯀꯝꯄꯦꯅꯤꯒ ꯄꯨꯟꯗꯨꯅ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦ. ꯑꯄꯤꯛꯄ ꯑꯃꯁꯨꯡ ꯃꯤꯗꯤꯌꯝ ꯁꯥꯏꯖꯇ ꯂꯩꯕ ꯀꯝꯄꯦꯅꯤꯒꯗꯤ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯅꯤꯡꯗꯦ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯕꯁꯨꯒ ꯇꯧꯕ ꯄꯥꯝꯂꯤꯁꯦ. ꯃꯍꯥꯛꯇꯤ ꯄ꯭ꯔꯣꯖꯦꯛ ꯗꯦꯕꯂꯞꯃꯦꯟ, ꯃꯥꯔꯀꯦꯇꯤꯡ ꯃꯦꯅꯦꯖꯃꯦꯟꯠ, ꯈꯨꯗꯝ ꯑꯣꯏꯅ ꯏꯅꯔꯖꯤ ꯁꯦꯚꯤꯡ, ꯁ꯭ꯃꯥꯔꯠ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯝꯗꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯌꯥꯔꯒꯗꯤ ꯅꯪ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯤꯕ ꯍꯪꯉꯣ.
lei haraklabadi ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯄꯥꯏꯈꯠꯁꯦ ꯍꯥꯏꯕꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯪꯉꯣ ꯅꯪꯅ ꯍꯪꯕꯨꯗꯤ ꯍꯪꯒꯦ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯌꯨꯒꯦ ꯁꯦꯜꯒꯤ ꯃꯇꯥꯡ ꯅꯠꯇꯕꯤꯗ ꯕꯦꯟꯖꯥꯃꯤꯟꯅ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕꯁꯦ ꯃꯩꯄꯤꯡ ꯔꯤꯚꯔ ꯅꯠꯇ꯭ꯔꯒ ꯄꯇꯌꯥ ꯁꯤꯇꯤꯗ environmental assessment permit amasung building permit phangbada karisu problem leiroi hayo aiga kamonga nachagasu kanano haibado masak tao mafam asida any commercial amasung social level de thokpa khudong chadaba khudingmak aikoina luina mayokna bangam gani hayo hoi adudi pare ai hoji call tawduna yengage tawro tomthina basuda call tawi call paikhalak tringai tomthingi wakhalda Benjamin haise phadi yamna phai adubu legal business da serious oina tawriba basuda criminal syndicate yauramba Benjamin ka thabak tawminase haibada yarakadaba mande phone do yamna thuna paikhala e basuna tomthen nungairibo nang hoje manipur da leibra natraga Thailand da leibra Thailand da leiriye basuna lugando khara phurumna malene nangna tawrira bupana tawrira Bupana ne mangonda aina thank you hari hayo tomthenna mahakna phana yamna masaklo tuna tawrabasu logana de bupagi plan ni haiba soidana khangnam gani ngasai bupai khoi ani mahaki barda leiringai da logan gi mayamba ni haiba nupa ama laklame mahakna manaw nupa gi laman soidana singani hairame nang su section na leyo manipur da halaktuna matam kharadi lotuna leibana pharoidra aidi kana soki belaide makoi na ingonda karisu to bongam loi torokani haibisu thajade makoi gi main target ti bupane basuna mina singna leyo by the way nangna thengbuda call toraise kari aruba maram lege leye yamna maroi ba ma nang Thailand da project amagi yengsin bala me haidaine mapam asida aigi marup khara leye makoi na nang real estate project ta interest lai riba oragadi makoi ga punna tawmina se hare Basungak na mapam aduda real estate tawba nanga khangnaba leibra tomten na makoi masigi hiramsida hana khangjiba ngaktane hana smuggling torambadagi hojikna legitimate business da onthaba pamlakpa makoi amadi manipur machane mahak leiramdrabadi ai ngasi phawba Thailand gi jail manungda adumak leiramkhigani atopa ani amana Thailand machane amadi rengwangbo police officer ne amana North Central Thailand da tawbangam da balaitaba mine yam kupna di khangdre Benjamin na haira kiba permit phangbagi matang du su hairami basu kari su haidana tumina laikre tomtenna aibulana logano aidi makoina hairakpada nangonda tamba khaktane makoi gi lamansu aingonda tole basuna aishu mafamda tawge khalambane thokiba thodokduna aigi nupi angangda yamna ki henkre makoi hojek lam koi bcha se haiba phawba amata yakidre makoi ga aiga hana mukta wari sanaduna yenge aduga yani yaroido haikige baso aidi pautom bakhaktane nangna aigi da makhalaga yadaba yade haina khanbadi tawbigano tawrida haina bale imungdana ima ipagi mapandangba mapandana marupki mapandangba aishu business ki wangmada government police kaya ama khangnaba pamaga leiribane tomthinna bhari adudi nangsu potharo thamage good night ai Thailand da yamna thuna lakna batawrage phone thamkraba matung tomthin Benjamin da amu phone tawi Benjamin da basuna hairakpa khuding maktam lami Benjamin yamna haraurami tomthin di matam kharadi nakan ani gi marakta leiduna messenger oiba tari aidi Thaimro su phasana khangbanina basuna mafam asida real estate company sarabadi mahaki assistant oina natraga translator oyo hairaklani Lily gi parents na aibu mongonda gi laptop hairaklabanina aishu thabak ama thihoba tabani Benjamin ga mahaki mayamba ga yasinaradi ai Lily gi manakta dum lekhini ai mahakpu yamna nushi mahakna so ingonda crush leba horoklabani aikoi ani gi marakta leiriba marisidi jejet amagumane matam ama hektada khutna segaiba yaba karigumba matam amada isada phawriba erotic fantasy asi machi phonglakpasu yai
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯂꯤꯂꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯣꯐꯤꯁ ꯀꯥꯔꯤ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯛꯑꯦ ꯀꯅꯥ ꯑꯃꯠꯇꯅ ꯅꯪꯁꯨ ꯊꯕꯛꯇꯒꯤ ꯇꯣꯛꯑꯣ ꯍꯥꯏꯔꯛꯑꯔꯣꯏ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯈꯣꯀꯣ ꯇꯣꯝꯊꯤꯟꯒꯤ ꯋꯥꯈꯜꯗ ꯂꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯈꯨꯗꯝ ꯑꯣꯏꯅ ꯇꯣꯝꯊꯤꯟꯒ ꯅꯨꯡꯁꯤꯅꯔꯣꯏ ꯑꯍꯦꯟꯕ ꯃꯔꯤ ꯊꯝꯂꯣꯏ ꯍꯥꯏꯅ ꯁꯤ ꯅꯠꯇ꯭ꯔꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯃꯍꯥꯛꯅ ꯌꯥꯒꯦ ꯍꯥꯏꯔꯝꯒꯅꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯐꯦꯃꯤꯂꯤ ꯗꯤꯁꯄ꯭ꯌꯨꯠꯇꯨꯅ ꯃꯈꯥ ꯆꯠꯊꯔꯗꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯡꯊꯤꯜꯗ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯩꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤ ꯕꯣꯔꯤꯡ ꯆꯨꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯃꯨꯠ ꯊꯝꯃꯨꯔꯕ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯗ ꯆꯪꯉꯤ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯈꯤꯕ ꯀ꯭ꯂꯥꯁꯃꯦꯠ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯈꯔꯅ ꯐꯣꯔꯦꯟꯗ ꯇꯨꯔ ꯆꯠꯄꯒꯤ ꯃꯇꯥꯡ ꯍꯧꯗꯣꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯖꯤꯡꯒ ꯖꯤꯟꯒꯁꯨ ꯌꯥꯎꯔꯤ ꯖꯤꯡ ꯑꯃꯁꯨꯡ ꯖꯤꯟ ꯇꯣꯝꯊꯤꯟꯒꯤ ꯃꯔꯨꯞꯅꯤ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯇꯣꯝꯊꯤꯟꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯍꯧꯕꯗꯒꯤ ꯇꯣꯝꯊꯤꯟꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯇꯣꯝꯊꯤꯟꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯄꯥꯔꯤ ꯇꯣꯝꯊꯤꯟꯗꯤ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇꯨꯗ ꯅꯣꯡꯃꯇ ꯃꯦꯁꯦꯖ ꯊꯥꯗ꯭ꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯐꯝꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯪꯂꯝꯃꯤ ꯀꯅꯥꯅꯣ ꯑꯃꯅ ꯑꯃꯨꯛ ꯃꯐꯝꯒꯤꯗꯤ ꯑꯃꯍꯦꯛꯇꯗ ꯌꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅꯗꯤ ꯆꯠꯃꯤꯟꯅꯁꯦ ꯖꯤꯟꯅ ꯊꯥꯏꯂꯦꯟꯗ ꯆꯠꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯃꯐꯝꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯖꯤꯟꯅ ꯑꯃꯨꯛꯀꯁꯨ @_ꯀꯤ ꯁꯤꯝꯕꯣꯜ ꯅꯝꯂꯒ ꯇꯣꯝꯊꯤꯟꯒꯤ ꯌꯨꯖꯔꯅꯦꯝ ꯄꯨꯊꯣꯛꯂꯝꯃꯤ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯕ ꯃꯤ ꯃꯌꯥꯝꯅ ꯇꯣꯝꯊꯤꯟꯒꯤ ꯃꯔꯝꯗ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯖꯦꯜꯗꯒꯤ ꯊꯣꯔꯛꯈ꯭ꯔꯕ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯃꯍꯥꯛꯀ ꯃꯦꯔꯤꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯌꯥꯝꯅ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯍꯪꯕꯗ ꯇꯣꯝꯊꯤꯟꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯤ ꯇꯣꯝꯊꯤꯟꯅ ꯑꯩ ꯃꯦꯔꯤꯒ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯂꯦꯟꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯈꯣꯏ ꯊꯥꯏꯂꯦꯟꯗ ꯀꯣꯏꯔꯛꯄ ꯄꯥꯝꯂꯒꯗꯤ ꯂꯥꯛꯑꯣ ꯄꯨꯟꯁꯦ ꯄꯥꯔꯇꯤꯁꯨ ꯇꯧꯁꯦ ꯇꯣꯝꯊꯤꯟꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖꯇꯨ ꯃꯦꯔꯤꯁꯨ ꯄꯥꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯄꯤꯔꯛꯇꯦ ꯖꯤꯟꯅ ꯊꯥꯏꯂꯦꯟꯗ ꯀꯅꯥ ꯀꯅꯥ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯤ ꯈꯔꯈꯛ ꯌꯥꯔꯝꯃꯤ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯊꯕꯛ ꯂꯩ ꯌꯥꯝꯅ ꯂꯥꯞꯃꯜꯂꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯇꯣꯝꯊꯤꯟꯒꯤ ꯐꯤꯃꯦꯜ ꯀ꯭ꯂꯥꯁꯃꯦꯠ ꯃꯍꯥꯛꯅꯁꯨ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯅ ꯆꯠꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯀꯗꯕ ꯃꯤꯗꯣ ꯍꯥꯏꯅꯔꯛꯑꯣ ꯄꯨꯟꯅ ꯃꯤ 7-9 ꯁꯨꯏ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯏꯅꯥ ꯈꯨꯟꯕ ꯉꯥꯛꯇꯅꯤ ꯇꯣꯝꯊꯤꯟꯅ ꯅꯈꯣꯏꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯜꯂꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯋꯥꯆꯦꯞꯇꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ +91ꯅ ꯗꯣꯃꯦꯁꯇꯤꯛ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ ꯇꯣꯝꯊꯤꯟꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯇꯣꯝꯊꯤꯟ ꯈꯔ ꯆꯃꯝꯅꯅ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯐꯣꯟꯗ ꯅꯨꯄꯤ ꯑꯃꯅ ꯍꯜꯂꯣ ꯇꯣꯝꯊꯤꯟ ꯈꯣꯟꯖꯦꯜꯗꯨ ꯍꯥꯟꯅ ꯇꯥꯈ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯜꯂꯣ ꯀꯅꯥꯅ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯅꯦ ꯆꯅꯨꯅꯦ ꯇꯣꯝꯊꯤꯟ ꯅꯤꯡꯁꯤꯡꯂꯛꯏ ꯃꯍꯥꯛꯀ ꯔꯦꯟ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯈꯤꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯨ ꯈꯝꯕꯅ ꯇꯣꯝꯊꯤꯟꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯄꯤ ꯇꯧꯈꯤꯕꯗꯨ ꯆꯅꯨꯅ ꯎꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯕꯛꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯔꯝꯒꯗꯕꯅꯤ ꯇꯣꯝꯊꯤꯟ ꯅꯣꯛꯇꯨꯅ ꯑꯣ ꯆꯅꯨ ꯅꯪ ꯑꯣꯏꯔꯦ ꯁꯥꯎꯅꯨꯍꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯗꯕꯗꯨꯗ ꯈꯪꯉꯨꯗ꯭ꯔꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯝꯕꯔꯁꯦ ꯅꯪꯒꯤ ꯔꯦꯟꯇꯦꯜ ꯗꯤꯇꯦꯜꯗꯒꯤ ꯐꯪꯕꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯏꯀꯥꯏꯅ ꯇꯧꯔꯛꯄꯅꯦ ꯌꯥꯝ ꯌꯦꯠꯂꯕꯣ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯇꯣꯝꯊꯤꯟ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯈꯤꯗ꯭ꯔꯥ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ ꯅꯪꯅ ꯂꯥꯛꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪꯅ ꯂꯩꯔꯝꯕ ꯔꯨꯝꯁꯦ ꯃꯤ ꯊꯝꯒꯦ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣꯒꯤ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗꯒꯤ ꯑꯩ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯌꯦ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯅꯤꯡꯁꯤꯡꯂꯝꯂꯔꯣꯏ ꯈꯝꯕꯒ ꯍꯦꯂꯦꯟꯒꯗꯣ ꯂꯥꯛꯑꯕꯣ ꯑꯩꯅ ꯃꯈꯣꯏꯗ ꯊꯥ 3ꯒꯤ ꯄꯩꯁꯥ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯤꯈ꯭ꯔꯕꯅꯦ ꯌꯥꯔꯒꯗꯤ ꯅꯪꯅ ꯃꯈꯣꯏꯗ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯣ ꯊꯥ 2ꯒꯤ ꯄꯩꯁꯥ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯌꯣ ꯑꯩ ꯃꯐꯝꯗꯨꯗ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯆꯅꯨꯅ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯃꯄꯨ ꯁꯥꯗꯅ ꯂꯩꯔꯦ ꯅꯪꯒꯤ ꯔꯨꯝꯗꯨꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯍꯟꯒꯦ ꯇꯧꯕꯅꯦ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯑꯣꯏꯅ ꯍꯟꯗꯣꯔꯛꯂꯒꯦ
ꯃꯈꯣꯏ ꯂꯩꯇ꯭ꯔꯗꯤ ꯍꯟꯗꯣꯔꯛꯀꯅꯨꯗ ꯌꯥꯅꯤ ꯑꯩꯒꯤ ꯔꯨꯝꯗ ꯊꯝꯂꯝꯕ ꯁ꯭ꯇꯐꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯍꯟꯗꯨꯅ ꯄꯨꯍꯟꯈꯤꯒꯦ ꯇꯣꯝꯊꯤꯟ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯊꯝꯃꯁꯤꯔꯥ ꯁꯥꯎꯗꯤꯌꯦ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯍꯜꯂꯒꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯑꯩꯉꯣꯟꯗ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯂꯥꯛꯄꯒ ꯊꯦꯡꯅꯁꯤꯀꯣ ꯍꯣꯏ ꯂꯥꯛꯄꯒ ꯍꯥꯏꯔꯛꯑꯣ ꯃꯇꯝ ꯁꯪꯉꯗꯤ WhatsAppꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯆꯅꯨꯒꯤ ꯋꯥꯉꯥꯡꯗꯣ ꯇꯣꯝꯊꯤꯟꯗ ꯏꯟꯇꯔꯦꯁ ꯈꯔ ꯂꯩꯅ ꯉꯥꯡꯉꯤ ꯇꯣꯝꯊꯤꯟꯁꯨ ꯃꯉꯣꯟꯗ ꯅꯨꯄꯤꯅ ꯄꯥꯝꯂꯛꯄꯒꯤ ꯋꯥꯈꯜ ꯈꯟꯕꯗꯤ ꯂꯦꯞꯇꯦ ꯃꯍꯥꯛꯅ ꯑꯣꯂꯤꯚꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯣꯝꯄꯥꯛ ꯐꯩꯖꯣꯞ ꯑꯍꯦꯟꯕ ꯃꯀꯨꯞ ꯃꯇꯥꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯑꯣꯂꯤꯚꯔꯅ ꯇꯣꯝꯊꯤꯟ ꯑꯩ ꯁꯣꯟꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯊꯥꯏꯂꯦꯟꯗ ꯂꯥꯛꯇꯨꯅ ꯕꯦꯟꯖꯥꯃꯤꯟꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯃꯦ ꯇꯣꯝꯊꯤꯟꯅ ꯂꯥꯛꯈꯤꯅꯨ ꯕꯦꯟꯖꯥꯃꯤꯟꯗꯣ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒ ꯊꯔꯨꯝꯒꯤ ꯂꯥꯟ ꯊꯣꯛꯂꯤꯌꯦ ꯅꯪꯅ ꯂꯥꯛꯀꯦꯁꯨ ꯃꯌꯥꯝꯕꯁꯦ ꯁꯤꯈ꯭ꯔꯒ ꯂꯥꯛꯑꯣ ꯑꯣꯂꯤꯚꯔ ꯌꯥꯝꯅ ꯏꯝꯄꯜꯁꯤꯞ ꯑꯣꯏꯕ ꯏꯗꯤꯌꯠ ꯑꯃꯅꯤ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯅꯪ ꯅꯣꯡꯃꯩ ꯃꯔꯛꯇ ꯐꯨꯅꯕ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯁꯤꯕꯗꯤ ꯑꯔꯥꯏꯕꯅꯤ ꯃꯤꯋꯥ ꯇꯥꯕ ꯉꯝꯂꯣꯏꯀꯣ ꯃꯍꯥꯛꯅ ꯆꯩꯃꯟꯕꯗꯒꯤ ꯑꯣꯂꯤꯚꯔꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯗ ꯌꯥꯅꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯊꯤꯟꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯃꯅ ꯑꯣꯂꯤꯚꯔꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯔꯨꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯆꯅꯨꯅ 5,000 ꯕꯦꯡꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯆꯠꯂꯤ ꯅꯨꯡꯗꯥꯡꯗꯅ ꯕꯨꯄꯥꯒꯤ ꯕꯥꯔꯗ ꯆꯠꯇꯨꯅ ꯄꯨꯟꯅ ꯌꯨ ꯊꯛꯃꯤꯟꯅꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯇꯣꯃꯤꯅ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯕꯨꯄꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯇꯟꯖꯥ ꯐꯪꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯟꯅꯕꯒꯤ ꯐꯤꯜ ꯇꯧꯕꯗꯤ ꯌꯥꯎꯏ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯐꯁꯤꯡꯗꯨ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯔꯛꯄꯗꯒꯤ ꯂꯤꯂꯤꯅ ꯄ꯭ꯔꯣꯖꯦꯛꯇꯨ ꯄꯨꯝꯅꯃꯛ ꯇꯣꯝꯊꯤꯟꯗ ꯁꯤꯟꯅꯔꯝꯃꯤ ꯄ꯭ꯔꯣꯖꯦꯛ ꯇꯤꯝ ꯃꯔꯛꯇ ꯍꯥꯏꯕ ꯏꯟꯗꯕ ꯆꯀ꯭ꯔꯤ ꯇꯧꯕ ꯌꯥꯎꯗꯕꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯠꯂꯤ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯁꯦ ꯍꯟꯗꯛꯇꯤ ꯐꯖꯅ ꯇꯜꯂ ꯃꯥꯜꯂꯦ ꯑꯣꯐꯤꯁꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯦ ꯃꯥ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯏꯟꯁꯤꯜꯂꯝꯂꯒ ꯃꯅꯤꯄꯨꯔꯗ ꯍꯟꯈꯤꯕꯁꯨ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁ ꯅꯠꯇꯅ ꯃꯁꯛ ꯎꯅꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯀꯣꯜꯁꯨ ꯄꯥꯛꯅ ꯇꯧꯔꯛꯇꯦ ꯇꯧꯔꯛꯑꯁꯨ ꯊꯕꯛꯀꯤ ꯃꯔꯝꯗ ꯈꯛꯇ ꯍꯪꯉꯛꯏ ꯇꯣꯝꯊꯤꯟꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗꯕꯗꯤ ꯔꯥꯖꯨꯅ ꯉꯥꯡꯂꯝꯕꯗꯒꯤ ꯐꯥꯎꯗꯕꯅꯤ ꯑꯗꯨꯒ ꯂꯤꯂꯤꯅ ꯐꯥꯎꯗꯕꯅ ꯕꯥꯔ ꯃꯅꯨꯡꯗ ꯊꯥꯏ ꯅꯨꯄꯤꯒ ꯐꯝꯃꯤꯟꯅꯕ ꯎꯔꯨꯕꯗꯒꯤ ꯐꯥꯎꯗꯕꯅꯤ ꯇꯣꯝꯊꯤꯟꯒꯤ ꯇꯣꯂꯣꯞ ꯆꯪꯂꯛꯄ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯍꯥꯛ ꯕꯨꯄꯥꯒꯤ ꯕꯥꯔꯗ ꯂꯩꯔꯤ ꯕꯁꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯕꯁꯨꯅ ꯇꯣꯝꯊꯤꯟ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯔꯒ ꯐꯖꯅ ꯇꯥꯟꯅꯈꯤꯁꯦ ꯃꯌꯥꯝꯅ ꯔꯤꯜ ꯁ꯭ꯇꯦ ꯇꯧꯅꯩꯌꯦꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒꯤꯗꯤ ꯑꯣꯏꯔꯣꯏꯌꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯅꯕ ꯃꯤꯇꯤꯡꯗꯨꯗ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤꯌꯦ ꯕꯦꯟꯖꯥꯃꯤꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯕꯦꯟꯖꯥꯃꯤꯟ ꯍꯔꯥꯎꯅ ꯑꯩ ꯍꯌꯦꯡꯃꯛ ꯕꯦꯡꯀꯣꯛꯇ ꯂꯥꯛꯀꯦ ꯑꯗꯨꯒ ꯀꯥꯃꯣꯟ ꯑꯃꯗꯤ ꯅꯥꯆꯥꯕꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯃꯤꯇꯤꯡꯗꯨ ꯁꯤꯟꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯕꯁꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯦ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯦꯟꯕ ꯏꯟꯀꯝ ꯈꯔꯗꯤ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯦꯂꯔꯤ ꯅꯠꯇꯦ ꯁꯤꯌꯔꯅꯤ